Citizenship Amendment Act ki mayokta left party sing na ngasi ayu pung taruk tagi kauriba pung taraga nithoi ki India pumba ki general strike na Manipur ki mahausa ki punsida chauna akaiba pikre. Amasung Goods and Services Tax GST Council na state na chalaiba amadi private na chalaiba lottery anima ki tax rate chada kungan nipanda lepre. Mayam bukurumzari adom na yengbiriba si Impact News ni ay momoka salam na hauzi pungza si fawagi maruiba pausing mayam depizari. Citizenship Amendment Act ki mayokta left party sing na ngasi ayuk pung taruk tagi kauriba pung taraga nithoi ki India pumbagi general strike na mahausa ki punsida chauna akaiba pikre. General strike asina maram oiraga Manipur ki kaithel sing maru oina khwairamban kaithel kapauna kaithel thangal kaithel lamlong kaithel kwa kaithel yauna kaithel ayamba thonglonaki Lambida lanai gari khara natana passenger gari sing chenakide oil pump amadi bank sing thonglonaki lenga ki mahailoi sing lenga ki akanba yathangna maram oiraga thong hangnarabasu mahairoi amata laknakide lenga ki office sing mahausagum thong hangnaki general strike manungda pamdaba thodok sing thoktanaba mafam kayada Manipur police amadi central paramilitary force kayana akanba mawongda ngak senba ki thabak chathaki Ningsing bayabadi ngasi kauriba general strike asi Manipur police ki maikaidagi kauba yaroi kanagumbana general strike saugatpa thengnarabadi legal action laukhatkani haina laukthokibani adubu general strike kauriba left political party oiriba Manipur gi CPI CPIM RSP amasung forward block na strike asi handokpa leiroi haina ngarangsu laukthokiba leikibani Hidak mana amadi hidak mana gi pothok sing thingbada pinanaba Ligeshi Fat Academy Churchanpur gi Mahairoi singna saba potlam kaya auction tawkre Mahairoi singna saba handicraft decoration amasung kitchenware gi potlam singi exhibition amadi auction adu Bethal da Laiba School asigi campus da pangthokibani Mahairoi singna puthokpa potlam sing adu yon kibagi Fanglakpa Sanfam Singh adu school asigi anti tobacco club da khusin naduna hidak mana gi Pothok ki mayokta changsin gadaba program sing da sizinagani hairi Numir humni chupna chatharakiba taraga taruklak shuba state level orange festival ngarang Tamelong district headquarters ki lower ground da loishin kre chahi asigi oina Tamelong orange da Sentinel Pride Haiba Timda Chatharakiba Festival asi loishin beki thoramda Outer Lok Sabha ki MP Dr. Lorho Foze Tamelong ADC ki chairman Namsirin Pamaina sarukyaki Dr. Lorho Foze na makhatana Tamelong da yamdrabada khul mangade model village oina semgat kani haki festival gi manung channa pangthokiba core competition ke makok United Baptist Church UVC na taki Nakalamaromda Festival asigi manung channa Beti Bachao Beti Parao scheme gi makhada chatharakiba Women's Volleyball Tournament final match amasu sanaki match atuda Matlet Tamhana Rongmai Naga Youth Organization RNYO bu maithiba piki panbayabadi tournament asida team kunga taret na saruk yakibani Rising Union Club Khangabok ki Kuntraga Humdoirak Suva Foundation Day gi Thauram ngarang pangthokre Thauram adu Khangabok Part 3 Makha Lekai da Leiba Club asigi sanglenda pangthokibani Thauram gi sharuk ama oina club asigi hana thau puramba singda achamba khudol piduna ikai khumnaba utkibaga loinana angang singi oiba jagoi ishaishu utki Matang size the break am lawjage break ki matung da Goods and Services Tax GST Council na state na chalaiba amati private na chalaiba lottery anima ki tax rate cha da kungan nipan da lepna khibagi pau amadi Manipur amasung malem gi tongan be I pau sing puduna lakjage Impact News pu mideng ta duna lebiu Mayam bo mukana taram na okchari bulletin asigi makata ba pau miyam da pizari Goods and Services Tax GST Council na state na chalaiba amadi private na chalaiba lottery anima ki tax rate cha da kungan nipan da lepna kre loina na woven amadi nan woven bag singi GST rate chu cha da taraga nipan oina ba ngarang leibak asi konung New Delhi da Union Finance Minister Nirmala Sitharaman luchingduna chathakiba
kuntraga nipalak suba GST Council ki mifamna lepnakre hari mifam adu loiraba matung Revenue Secretary Ajay Bhushan Pandey na paumi singda hai nauna lepriba lottery amasung huban amadi nanhuban bag singi red asi kumza lishingani kungi Mars amadagi chatnaba haugadabani haiki mahakna makata na hai state amadi private lottery singi uniform tax rate fix taunabagi damak bot tauduna khanakiba asi GST Council ki oina handaki asina ahan bani haiki loinana lishingani kungi union budget ta puthokadoriba law singda amendment taubadasu council asina ayaba pikre hari Hauzik Sathariba Indian Super League ISL 2019-20 gi ngasi sanagataba league match ta Jamshedpur amadi Mumbai City anina lamba taunaragani hariba match asi ngasi numidang pung 8 makhai taba matamda Jamshedpur gi JRD Tata Sports Complex ta sanagani Legacy gi ngarang sanakiba league match ta Bengaluru FC na North East United pupanjil ani shinoda maithiba pikre Guwahati gi Indira Gandhi Athletic Stadium da sanakiba match aduda Bengaluru FC gi panjil ani adu Sunil Chetri amadi Albert Saran na match ki humpugani pan amadi marfu suba minute ta chankibani hairi Hauzik India na yumbu oiduna chathariba 3 Nation Under 17 Women Football Tournament ke final da ngasi yumbu India amadi Sweden ani na lamba thengnaragani hariba match si ngasi numidang wairam pung manga makhai taba matamda Mumbai da sanagani Tournament asigi haukiba leibak pokpa numita sanakiba aroiba round robin match da India na Thailand bupanjil ahum sinoda maithiba pikibani Roy the bulletin asigi headlines amuhana miyam da thamjage Citizenship Amendment Act ki mayokta left party sing na ngasi ayu pung taruk tagi kauriba pung taraga nithoi ki India pumba ki general strike na Manipur gi mahausa gi punsida chauna akaiba pikre Amasung Goods and Services Tax GST Council na state na chalaiba amati private na chalaiba lottery anima ki tax rate jada kungani panda lepna kre